Lakhipur online puthok saba October ki tang kuntra mathoi sagol se nimit ki Khomjinba Pao tabirase ahan bada maroi Pao mangal gi kumhai Diwali na lakpada Rashtrapati Draupadi Murmu na yaipa pauzil pikre NASA gi astronaut Sunita Williams nasu International Space Station dagi yaipa pauzil pirakle Manipuri Youth Front of Assam maifagi nipan suba chahi gi mipam pangthokre Ipsa Jiribam district lagaw sanabada thingba thamkre amasung kang tournament ngasi kasar kangkut ka LEC ga sanargani Haujik mapungoi pa pauta birase Mangal gi kumhai Diwali na lakpada Bharat amasung mapan leibak singda leiriba Bharat macha singi maphamda Bharat ki Rashtrapati Draupadi Murmu na yaipa pauzil pikre Aphabana patababu maithiba pipagi saktam udliba mangal gi kumai asida aphabada thajaba thambaga loinana aikoi maikhu thangdaba Diwali ama pangthoklasi amasung masa mau phaba nungai yai phaba amasung aphaba khunai ama sengbalasi haina Rashtrapati gi pauzilasi da hairi NASA gi astronaut Sunita Williams nasu malem leimai degi kilometer chambri ga 39 thapna leiriba International Space Station dagi Diwali ga mari leinana yaipa pauzil pirakle Panbayai subnatagi nimit taranigi oina space mission da chatkiba Sunita Williams haujik phawba prithibida halakpagi matangda tangdang bakhang mangamda duna leiri Boeing Starliner da helium leak oibana mahaka chatmina kiba Butch Wheeler ga loinana makhoi animak International Space Station da panduna leiba takhe makhoi mathang chahi gi February thada malemda amuk halakna bagi pandam thamle Diwali to everyone celebrating the Festival of Lights today at the White House and around the world. This year, I have the unique opportunity to celebrate Diwali from 260 miles above the Earth on the ISS. On this day, I specifically think about my father who immigrated to the U.S. from India. He kept and shared his cultural roots by teaching us about Diwali and other Indian festivals. Diwali is a time of joy as goodness in the world prevails. I am so thankful to have grown up in a multicultural household where our parents encouraged us to seek opportunities and reach for the stars. Maifagi General Headquarter Rongpur Silcherda Lupki President Thangjam Projen Mipama Poiduna Haudokiba Nipan Suba Chahigi Mipamda Maifa General Headquarter gi body thugaira pamatung lising aniga kunmari dagi lising aniga kuntaruk phawbagi anoba body semkre ngarang October ki tang kuntra da pangthoki pamiphamna President oina Thangjam Projen Vice President oina Tampak Maim Salaudin Secretary General da Maibam Sabiruddin Khan Assistant Secretary General oina Sagapam Hemo Prabhu Khankre miphamna warep oina August ki tang kun mapanasi maifagi oina chahi kutingi imalon kanba numit pangthokpa loinana Assam da joina kundariba amadi CSO singna Assam Assembly na Manipuri lon bo Associate Official Loan oina bill pass tawkiba numit asibo imalon kanba numit haina pangthok pinaba appeal tawki chahi kutingi maifana pangthokpagum handaksu ningol chakobagi tharom pangthok lagani ahum subada maifana senduna chahi gi sports ki tharom pangthokpa aduga mari subada kasar Chandrapurda Manipuri lefi gi mitam khingadaba sida maifana mapung phana sagot pahaina warepna khe meeting asida ising ani ga kun mari degina ising ani ga kun tur phawa ham bogoda singi khan thaba mi singi executive body gi ning amyang wai na bang tungna la phuchege president da Thangjam Projen ai isama vice president Tampak Mayum Salaudin vice president ani subada Masi Ramto Valley Yoina Hijab Lejare Secretary General Maibam Sabir Khan Assistant General Secretary Sagabam Hemofarba Joint Secretary Wahingbam Surendra Finance Secretary Kanjarapam Indrajit Information and Publicity Secretary Ingudam Ranjit Games and Sport Soram Thoiba Cultural Secretary Sangkamayum Manindra Human Resource Secretary Ifam Haidar Hussain, Education Secretary da Noyai Mayum Rahman, the Executive Member da Sharam Remdeep Loinana Advisor Board Loina, Sharam Herajit Chief Advisor, Hanjawum Loknath Legal Advisor, Tamba Mayum
Rehan Udin Advisor Haidwasing Asina English Aniga Kunmari Degina Singani Kuntur Kawa Manipuri Youth Fund of Assam Alphagi Manipuri Sahitya Parishad Assam CEC gi haukiba October gi tang 13 pangthokiba President Mikhalda Dr. Furisabam Birmani Singhana Parishad ki President oina mai paklakpada All Assam Manipuri Students Union gi mai gedagi ngamkhoi leitana harau nungai ba phongdorukpaga loinana batam kaya gi mamangdagi hauduna izati ikhunaya sigi damak ninghanaba leitana thaugai kaya pangthoktuna lakliba ikai khumnabada matik saraba amsugasu matam pumnamakta thabak tharom kaya dasu punna saruk yaminakiba oja asina matungdasu amukhanna izati ikhunaya sigi thabak tharom kaya ninghanaba leitana Thawal Torokani Habigi Thazaba Thamli Haina All Assam Manipuri Students Union Amsugi Maigeti Fongdoragli Manipur da Mitegi Oiba Ningol Chakoba se Chahi Amada Yamna Tangna Thokpa Ningol Singoi Pathoramni Maramaduna Manipur gi iranga sigi khanbiduna Kudol Pot ki hidanaba Lagaw Sanaba Madi Diwali da Bombulana Chingba Thabidanaba Ipsa Jiribam Branch ki Maigedagi Publicity Secretary G Sanatomba Sarma gi Cherola Mada appeal tawrakli Cherola Sinahai Jiribam gi oinadi iranga sinamaram oiraga Khunda minariba Kanglup Phurup Khudingmakna Lagaw Khawba Sanabada Athingba Thamjare hairi Kanagumana Athingba sigi mayokta sanaram labadi Maduda Thoglakpa Aphabata Khudingmak Masa Masana Pujagadabani haina Cherola Sinama khatarakli 2023 dagi hawduna kuki na ko terrorist na maitai mite da la ka masi bawle tri manipur da maitai goiba ningol sako wasi sahi amata jama ta na thopa ningol singoiba thorami maramaduna manipur gi iraq asigi khanbi duna dakina hidanaba amadi lagaw sanaba amadi diwali da bangla thamla jingba tawbidana ba haiduna ni amda apil tawjari aduga Jiribam district ki oinadi ila asina maram oiraga khunda aminari ba furum jati kuding mangna lagaw sanaba amadi lagaw khawasi atingba thamjare masida kana gumana atingba sigi mayakta lagaw sanaba madi lagaw khawba to biram lagadi masida dropa daika kuding masa masana pujagada ni hai wapa masi thamjare All Jiribam Sports Association AJSN Asinduna Jiribam Higher Secondary School ki sanabungda sanariba chahi tarahumdoi makhagi district level mini boys tournament lisingani ka kunmari gi ngarang sanakiba match ta Anandamoi club na Ichel club po goal manga amada maithiba pikhe match asi Aziz Haider KH Nilkamal Iqbal Hussain amadi O Rajan na conduct tobikhe tournament asigi ngasigi match ta CK Siga SBN Siga sanagani District Kang Association Jiribam na sinduna Jiribam gi Babu Parada leiba Lamlen Community Hall kam Kangsangda sanariba Anisuba Elangbam Purnima Devi Leimarol Kang Tournament lisingani ga kunmari gi ngarang sanakiba Group League round match da MITL na Ichelbu Panjal Taruk Mari da Maithiba pikre match asida MITL na toss kamduna maike kanki aduga Ichel na Kang kaptuna sanaba hoki half mamangda MITL na Ichel pu panjal mari amada mangjil thaki matungda apiba matamda MITL na Ichel pu panjal taruk mari damaithi bapiki match asida N Kunjamona referee aduga atom ibotona scorer oibiki tournament asigi ngasi nungthil pung ama taba matamda kasar kangkut ka LEC ga sanagani Energy Healing Center Naturopathy and Magnetotherapy Hospital Mapamasida Steam Bath Hot Water Immersion Bath Chiropractic Bone Setting Yoga Infrared Clinical Magnetology Chakramat Spinal Neuro Massage Acupuncture Acupressure Sirodhara Massage na chingba Chawkhatlaba mahusagi layeng pathap sing asina Diabetes Kidney amadi Liver gi anaba Paralysis Sciatica Spondylitis Khwang naba Khu naba Nerve gi anaba Blood Pressure Heart Disease Brain Stroke Nupi gi laina amasung nupa gi hakchang thong gi laina loinana hakchang sikpa saba amadi joint pain layeng jari masita sunatana mipum khuding makna hakchang phana lainana ba steam bath amadi panchakarma tawbiduna hakchang gi hu chenba toxin lauthokpa yai lengsin birago Energy Healing Center Rongpur Part 2 aduga City Chamber na first floor
Smile Market Central Road Silchar Wandani Advance Booking ki damak mobile number 9395732456 number asida call to birak namaning singjari আমার বাচ্চারা হ্যান্ডিক্যাপ আর এনার্জি হিলিং সেন্টারে আগে তো তাই সব তুলতে পারছে না, হাত ব্যথা আসলো, এখন তোরা বাঁকা তার হয়েছে, এখন পাউটাও পাততে পারে, আগে পাউটা খারাপ থাকতো, পাউটা ভালো করে ফালায়, হাতটাও একদম বুট করে রাখতো, এটা এখন এমনি এটা করতে পারে। Aroy bada maroy pa pao amukhanna Mangal gi kumhai Diwali na lakpada Rashtrapati Draupadi Murmu na yaipa pauzil pikre NASA gi astronaut Sunita Williams na su International Space Station dagi yaipa pauzil pirakle Manipuri Youth Front of Assam Maifa gi Nipan suba chahi gi mipam pangthokre Ipsa Jiribam na Jiribam district ta lagaw sanabada thingbatham khre amasung Kang tournament ta ngasi kasar kangkhut ka LEC ga sanaragani Lakhipuronline YouTube channel gi pau sandok chaba ngasi gi oinadi matang asida loijare